Uripok AC Meekhal Mai Park to Nalenga ki Minister Fawo Oiramlaba, Laikidraba Laishram Nandakumargi Machanupa, Laishram Shashibhushan, Mathang Chahi da Pangthokkadaba State Assembly Meekhal da Uripok AC Meerep Oiragani Haina Laothokkhre. Ngasi Nagamapal Singjubung Lerakte Laiba Masagi Yumda Assembly Constituency Asigi Miyamna, Saruk Yaduna Pangthokpa Thoramda Laishram Shashibhushan Nahai, Mahak Masagi Punsida, Meekhal Thengnage Haibagi Wakhalon Lairamde, Adu Advocate Moina Haukiba Chahi Kuntrarom Miyamgi Togol Toropumatamda, Logi Wangwada Chatharakliba Wathok Lanthok Kayana, Meerep Ama Oiningbugi Apamba Fauraki. Amarom the Uripok ACG Oina, Yenglakpa Matamdasu constituency Asigi Luchingliba Sing Masagi or Jabana Mang Taragat Habaktorokwa, Maramna, Miam da Awabakaya, Mayok Dali. Miam the Technariba Awabakaya, Sikara, the Werabusuko, Pungamna Bamba de Lake Drabamaki, Popuna, Uripok ACG, Ifanaba Pakalam, Tabak Torum Kaya, Makachatana Bagi Pandamda, Meerep Ama Oinabagi Firibasi, Lauropani. Mathang asida karamba political party da yauduna Meekhal thengnagadage haibagi matangdadi miyamgi apamba matungina lepkani hainasu mahakna makhata na fongdoki. Oiragani yam potential laiba mafamni yam development tawu yaba mafamni tawu leader oiba moina phajana guide tawida trati kamaina prajamna kamaina benefit mayam do fangani aina tholai sidi prajam mayam ai pesa tange na thotirak panate ai nongta su tika tawgi leite pesa chagi leite tawju tawroi Oiragani development anta tawraga youth mayam se moi knowledge mayam se kamai harness tawgate women se kamaina empowerment tawgate sothariba economically backward mayam se kamaina hingaran gire se khanna tanaraga tawge na ai phucharakuni